Hi ma'am, ngasi ay thaba khara sujarake ma'am ado akoi sigane ising se guhadagi lobase ising se khara naiyebako adudana ma'am ai tawdoi thabak se ma'am jengminase ase laingoi nebako laingoi sunung su yaure aduga siga in leireko haidi kanghal do phajana chamdokpiraniba ado ai hojik seisiga phajana laingoi ki kat phajana chamdokpirani laingoi ga nunga se phajana chamdokpirani ba mayam akhoi gi guha ke ising se asinebako color se nandeba amot paising budi nateba do color se nan ba jaude do laingoi ga ke ga phajana chamdokpirani jingasi ase laingoi ga nunga gi machu dunebako haji sumaina sengna niro humrak amka chamdokpirani bako aduga ase se tha khudingi sumai chamdoga sinbei mathau taiba do jingminarse Hi ma'am ado mayam asi se ga sumaina bucket bright ama lobiraga si panbirubako aduga gidi ase sina maitani koi upina semba maitam do adunebako aduga gidi maitam do laingoi kilo humak tawro do maitan se kilo makhai muk lawraga de nung khara su hapiro ade sina kangkhan do leirebako siga phunbirani bidana adune ma'am ising aneiba sijina batalaga disina tawba yaganebako pukri ising tawba yana du ma'am wabna roire ai asi se ising baltina ising se langye hoji maina